ngasi nungdaram phone ki tuan tuan ba se phone sing digi marui ba pauksing khongacharaga mayam da share tawjagi ahan bada ngasi manipur yauna lebak sigi state amadi UT kuntra go homdogi district satret ka kuntra ga tarukta ani suba covid-19 dry run vaccination pangthokle tha sigi ani da leba asida covid-19 gi ahan ba tangaki dry run vaccination program pangthokraba tungda ngasi leba asigi state amadi union territory kuntra homdogi district satret ka kuntra ga tarukta ani suba tangkaki oina covid-19 dry run vaccination program pangthokli laiba asigi oina tungan ba state amadi union territory singi district amadi center kayada ayuktagi hauna dry run vaccination program asi pangthokhi west bengal da hauji program asi sathari bihar gi district kuntraga nipanda uttarakhand gi health center samaga kuntrada himachal pradesh ki center sahum ko hompuga taret rajasthan gi center samaga anida Maharashtra ki district kuntra municipal corporation kungamanga amadi Gujarat ki oina interior state pumbagi oina district kuntra go humdoida dry run vaccination asi sathari Andhra Pradesh ta hauji dry run vaccination asi sathari Karnataka gi mafam sani go humdoida dry run asi sathari Telangana gi center lising maga sani da dry run program asi sathabadana tana Assam gi Sunitpur Kamrup amadi Nalawari da dry run vaccination program asi sathari Assam gi oina program asi gidamak medical officer lising ahum deploy tokre Delhi yauna ate state kya da su haidiba dry run asi park sana pangthokli Manipur gi oina January ani da ahan ba tangaki dry run vaccination district ani da pangthokraba matungna ngasi lemhoriba district taraga marigi mafam kuntraga mathoida ani suba tangaki oina dry run covid-19 vaccination pangthokre ahan bi oina Manipur gi Thawal amadi Imphal West district ta pangthokraba matung ngasigi asina lemhoriba district taraga marita pangthokpani haidenesu pawsina makhatari makhasa tharakpo oina vaccine gi matang namu mayam da update pijaramge covid-19 vaccine mathang nongmanini da phanglagani covid-19 vaccine mathang nongmanini gi manung de hek yariba makai aikhoigi ireisa singna phangalagani haina union health minister Dr. Harshvardhan ngasi haikre Makasa tharakpoi na topa Manipur gi maru eba paukhra lukhauzai jau thadokibagi mayokta nupi sing siam bangalo tamna thomjinkhre lukhauzai jau thadokhiba yaningde maki mathakta high court ta appeal satpiu haiba demand tawduna ngasi nungthul nupi lupsing chief minister gi bangalo tamna thomjilakpada police na nupi land complex mamangda thattuna sarhan khidabadagi nupi khara khankalaga chief minister da memorandum pisinkhre CM dagi tholok laba matung governor unaduna memorandum pisinki ngasi nungthil tungan lupsing nupi samas tami singmi amkil nongpok lengak nimpal Khorambal kaithel sengbat sagatpa lupki ima singna lamphel da leiba nupi samas ki office ta pullaga CM Bangalo tamna satnaba hotnabadagi police na thatpadagi nupi samas ki president TS Ramnina lusingba nupi tarukna CM unaba police na Punna hotnabada nupi mayamna aikhoi su punna chatkani haibadagi nupi land complex yorakpada police na thattuna thamki tungda nupi taruk khangatuna CM unaduna memorandum pinaba hotnabada appointment pidabadagi memorandum piramlaga tholaklaba matung governor da su memorandum pisinki nupi samas ki president Ramina phongdorakhibada English ingani ki taraga nipan June thada ADC Sandel gi chairman oiramba Jaugi lamphel laiba quarter dagi lupa crore kun ga tret henbagi drug sing phaki adubo lawar court amana mahakpu mara leiti haina thadokiba praja sing amadi maira paibi aikhoina yaningde higher court ta amuk hana appeal satpiyo jaubu mara leiti haina thadokraba karisu khangdaba sahi taraga mapan khakta ngairiba mahaki driver amabu mara lei haina phajinba yaningde yamnaba drug karbar si driver angang amana matau karamna tawgadribano drug ki mapu puthou war on drug fagita hangano haina fonglokhi haina spawsna makhatari pakhasa tharakpoina topa pawamano imung manung ningai sangdana bagi wohauda nupi ama kaptuna hatkre ngarang ayuk pung tararom tabada singjangmai police ki manung sanba kawa asem lekai imung manungi ningai sangdana bagi wohauda Sagrapam ongbi sunita sei kuntraga manga mapuroiba surjit kwa kaithel konjeng lekai digini haibi nupi ama miwe amana license ganna kapadagi sirei Thaudoktuda sienaba mutum Robindro Singa sei kuntraga manga apokpa tomba Thawal camp sipaidigi haujingna kawa asem laikai da leiba adu police na fare Thaudoksida laikhidrabigi imung manungna mihatpa puthou haina demand tawduna kawa police station da thomjinkhre press na phangba pawda laikhidrabi Sunita asi Robindrogi nupi ayingbigi masini
नुमित खरनीगी ममांगदा रविंद्रोगी सही तरागनी थोइरोमता ngairiba masanupa ama sunitagi yumda leraki ngarang ayuk sunita na masanupa adu mayumda thinnana basatpada wahau amadigi ningai sangdana ba tholakpadigi Ravindro na mahaki license ganna kapada sunita sokpadigi hospital la pukhatuna laikatnaraba ngamdana ngarang numidang pung mapan makhairom tabada lekidabani thawdoksida sienariba Ravindro police na pharba matung custody da remand lauthakre thawdo asigi matangda kwa kaithel konjeng laikai da miyam gi mifam pangthok tuna GAC semduna miyam na kawa police ta thomjinduna mihat pa ekhoi sinau police ta sinnarabadi mara leiba chairak phanganbagi mota thadokhi mihat pa dandi piba ngamdrabadi ekhoi sinnabiu haikenasu pausina makhatana phongdorak duga myam marak thana myam da yam interest oigadu ba ngasi viral oikiba video ngtang myam da share tawjage pausi myam hek tabra su nukning boy ba masum yamnasu ngakni oiba pawm oiduri myam Chhattisgarh Nupa amana Nupi ani Amuktangda Mandap Amada Luhongkhare yamna ngakpa paw amada Nupi ani Nupa amada matam amatada Punna Luhongkhare Hasina amasum Sudarina Sandu kauba Nupa amaga Nungsinaduna pulap laiminabada yanaduna Janawari gi tang ahumda makhoi ahum luhongkhibani Sandu Mauriyasi lauba farmer amani hauzik makhoi gi wari si viral oire sahi amamuki mamangdagi Sanduga Sudariga thengnaki nungsinaraki amasum laiminaba yanaki amasum tha amagi hek matungda mahakna hasina bo amuk yumda purakhi hairi amasum Sudarina phongdokhibagi matung ina Sanduna aikhogi village ta farm tawba lakhibada thengnakhibani hairi amaromda hasina na Sandugi village ta luhongbo yawba lakpada thengnakhibani hairensu pausina makhatana phongdorakli loisilakpoina mem atopa tenba maruiba paukhra mem da hapsaramge naronda Myanmar pusinna bo honaramba sengbek sahumga marfuga mangarom ioi amaga konana yarna fare ngasi nongolamdai pung ohum makhairom taba matamda Indo Myanmar border pillar 76 mayada leiba Howland 5 village manak miyoi kharana India gi sengbek sahumga marfuga mangarom yauna atai asa thak amadi haimehi yauna gari anida haptuna puraklaga naronda Myanmar pusinna bo honabada yarna fare hari atopa paw manamo loisilakpu oina mayamda headline oina share tawjaramage jaribamda UBI bank ama ATM booth ama khak thambiduna jaribam prajamiyam sarkarna laknabire haba paw masu ngasi nungdaram phongbasi phongsingda phonari aduga ma hojiki oina di pawksi matanga sai loisinjarage aduga horen pungni pan makhai mapan mutarak padai soishoidna mayamda anawu i pawsing purakanda soishoidna update pijarake mayam adu phonga minersi duga mayam gi okhalona video si yengbiba lora matungda kari lebibige hablo soishoidna comment ang tang thambira mo haina Manipur top channel ge makedi ge haijari and thank you